Hello everyone. 오피스는 싸우고 또 박사가 Hello everyone, ma'am. Where you take how to say? Quire that thada basu. Jambiro, comment bibiro, pathokserage. Okay, Samal, Rushanara. Hi, hello. Nongdamani Thojam. Hi. Hi, check it over Mino. I see okay, book the big office that area. Hi, sis, hello. Jesoram, how? First comment pin. Sanam ID. Na. Pung kayada thagalak tuino. Koi pung se hana gi matam. Dare nipan side dum thagalak kaniye. Chinumaiba yam numairiye. Kaimi season 4 thagalo season 4 gi episode 1 masi soi dapchara kani. Dasna che gi comment pathorakpagi thank you. Adum aidi uradi dum parakani ko. Sister Kauba Chingsang Lakpa Tharawaidra Boykim Thau Thang Kauba Chingsang Lakpa se khoi mamangi video da so haifet explain di tawzagrabane khoi hapnabadi yamna kanna hotnajarambane adubu mayamna kaimi ne hena pamgibana maram oiraga kaimi semjangibadagi Kauba Chingsang Lakpagi writer do khoi do pau phaunaba ngamgidreba pau phaunaba ngamgidabado pharak tagibadagi adum pau phaunagidre aduduna khara leirakanda kaimi season 4 loiraba lilai loisilapagi kan adum kanda amu Kauba Chingsang Lakpa amu puraga laksage kaimi se pung kya hapak tuino kaimi se khoi dum hana hapa matam tari nipan saida dum hapjarake ai meoi mai bam dune che aigi id oina aigi id ni aigi mingda o thebisna mai to si id phare dana aina ming siran to da dum kau lei dana nonda Samananda Moyang Them Hi 6 hello kaimi ngai biramo ko kaimi kai da lei khage kaimi sida lei aduga che karin sarage che karin sang sarage ai nga sai jang du kain sang kau to kre da jang ga Sister ki khonjal se itok topa ma cheli yam phajaiye vocal se sana moyang thaga cheri chiso namje lok thungba mali dasna thunge phajada thunge khasika kana te lok yam kana thunga le khara khara pharai ni si je ai comment hello halle Lilaisu kaimi su marakta thabira o yengba hokrabanina lilaisu yengjaningi sumina laima konjengba makoigi fan yamna adum to fan ne haitare akoigi subscriber maraktani comment adum toina uba akoigi yam support tawbiba dugumba sumina hai toina thingnajai ado mayamgi mafamda kainoma haijage akoi lilaisu lepcharoi aduga kaimi su lepoi hafta amada akoina hazik hapkadorisi kaimigi episode ani aduga saturday numitsina akoina lilai gi episode amamam hapakani kaimi yeningdaba isil inau singna lilai du yengbiro yamna thina nogi kaimi di nawalaude yeningde sumaina haiba mayam ama comment da thingnajai ai mingdu makti panjararoi adubu haidi nogi kaimi di mawalaude kana yeningde kana adu khoi lila yengbagi haiba oirambadi yai aduna khoi
ꯂꯤꯂꯥ ꯌꯦꯡꯉꯤꯕ ꯐꯦꯟꯁꯨ ꯀꯩꯃꯤ ꯌꯦꯡꯉꯤꯕ ꯐꯦꯟꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯅ ꯀꯩꯃꯤ ꯌꯦꯡꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ. ꯀꯩꯃꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯍꯥꯞꯄꯅꯤ, ꯑꯗꯨꯒ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇꯅ ꯂꯤꯂꯥꯒꯤ ꯏꯄꯤꯁꯣꯠ ꯑꯃꯃꯝ ꯍꯥꯞꯄꯅꯤ. ꯂꯤꯂꯥꯗꯣ ꯉꯥꯏꯔꯒ ꯀꯩꯃꯤ ꯌꯦꯡꯅꯤꯡꯗꯕꯁꯤꯡꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ. ꯆꯤꯟ ꯊꯤꯔꯒ ꯑꯗꯩꯗꯤ ꯁꯥꯎꯔꯒ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯉꯥꯡꯍꯟꯖꯅꯤꯡꯗꯦ. ꯍꯥꯏ ꯀꯩꯃꯤ, ꯌꯥꯝꯅ ꯐꯖꯈꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯖꯗꯦ, ꯉꯥꯏꯕꯗꯁꯨ ꯌꯥꯝꯅ ꯋꯥꯏ. ꯍꯣꯏ, ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯣ. ꯉꯁꯤ ꯁꯤꯖꯟ 4ꯒꯤ ꯏꯄꯤꯁꯣꯠ 1 ꯁꯣꯏꯗꯅ ꯍꯥꯞꯄꯛꯑꯅꯤ. ꯇꯥꯊꯧꯕ, ꯅꯨꯡꯉꯥꯏꯕꯅꯦ ꯂꯤꯂꯥꯏꯁꯨ. ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ. ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯣ ꯈꯔ ꯂꯩꯔꯒ ꯍꯥꯞꯆꯔꯛꯀꯦ. ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯖꯩ. ꯊꯦꯡꯛ ꯌꯨ. ꯁꯣꯅꯝ ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯌꯦ. ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯆꯦ. ꯍꯣꯏ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ. ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯗꯤ ꯌꯥꯝꯅ ꯄꯥꯝꯅꯗꯦ. ꯑꯅꯝꯕꯅ ꯃꯤꯅ ꯑꯅꯝꯕꯅ ꯄꯥꯝꯃꯤꯁꯦ ꯀꯩꯃꯤꯁꯤꯗ ꯑꯗꯨꯝ ꯄꯥꯝꯃꯦ. ꯑꯗꯨꯕꯨ ꯍꯣꯏ, ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯑꯄꯥꯝꯕ ꯈꯔꯒꯤ ꯈꯜꯂꯀꯥꯟꯗ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ. ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯃꯤꯕ ꯀꯩꯃꯤꯁꯤꯁꯨ ꯑꯩꯈꯣই ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ. ꯀꯩꯃꯤ ꯁꯤꯖꯟ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯖꯟꯁꯤꯗ ꯂꯣꯏꯔꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯍꯥꯏꯖꯔꯣꯏ. ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯑꯗꯨꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯔꯒꯅꯤ. ꯀꯩꯂꯥꯛꯄꯅ ꯉꯝꯂꯒ ꯆꯠꯂꯕ ꯃꯇꯨꯡ ꯀꯩꯃꯤꯅ ꯉꯝꯂꯛꯄꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯈꯤ. ꯍꯣꯏ, ꯍꯟꯗꯛꯀꯤ ꯁꯤꯖꯟꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ. ꯍꯟꯗꯛꯀꯤꯁꯤꯅ ꯑꯃꯨꯛ ꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯐꯪꯒꯅꯤꯅ ꯈꯜꯂꯤ ꯀꯩꯃꯤꯗ. ꯍꯥꯟꯅꯒꯤꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯃꯌꯥꯝ. ꯑꯗꯨꯅ ꯉꯥꯏꯕꯤꯔꯝꯃꯣ. ꯌꯥꯝ ꯍꯦꯟꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯍꯣꯔꯦꯟꯗꯩ ꯑꯗꯨꯝ ꯌꯦꯡꯕ ꯍꯧꯔꯁꯤ ꯃꯌꯥꯝ. ꯍꯨꯃꯥꯡ ꯁꯧꯗ꯭ꯔꯣ ꯆꯦ ꯁꯣꯅꯝ? ꯁꯥꯕꯗ ꯁꯤꯗꯧꯔꯦ. ꯑꯩꯈꯣꯏꯗꯤ ꯔꯦꯀꯣꯔꯠ ꯂꯧꯐꯝꯒ ꯈꯪꯗꯦ ꯋꯥꯅꯤ. ꯊꯣꯏꯕꯤ ꯏꯃꯥ, ꯁꯥꯏꯌꯦ. ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯅꯤꯅ ꯈꯔꯗꯤ ꯑꯃꯨꯛ ꯐꯩ. ꯌꯨꯝꯗꯗꯤ ꯌꯥꯝ ꯁꯥꯕꯅꯦ. ꯑꯗꯨꯒ ꯑꯩꯈꯣই ꯁꯤ ꯈꯤꯇꯪꯗꯤ ꯐꯩ ꯁꯤꯗ ꯂꯩꯕꯅ. ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯔꯦꯀꯣꯔꯠ ꯂꯧꯔꯤꯕꯣ? ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯒꯤ ꯅꯠꯇꯕ ꯃꯃꯥꯡꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯒꯤ ꯇꯤꯖꯔꯒꯨꯝꯕꯗ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯀꯃꯦꯟ ꯄꯤꯔꯛꯄ ꯈꯔ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯄꯥꯊꯣꯛꯆꯒꯦꯕ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯩ. ꯃꯈꯥ ꯇꯥꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯆꯅꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯁꯤꯖꯟ 4ꯒꯤ ꯇꯤꯖꯔ ꯊꯥꯕꯗ ꯄꯤꯕꯤꯔꯛꯏ. ꯍꯣꯏ, ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯊꯣꯛꯆꯔꯛꯀꯦ. ꯑꯗꯨꯒ ꯖꯦꯔꯤꯁ ꯕ꯭ꯂꯣꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯅ ꯅꯈꯣꯏꯒꯤ ꯃꯤ ꯆꯥꯛꯍꯜꯂꯤꯕ ꯍꯥꯏꯗꯨꯔꯥ, ꯅꯈꯣꯏꯒꯤꯁꯤ ꯃꯤ ꯆꯥꯛꯍꯜꯂꯤꯕ ꯍꯥꯏꯗꯨꯔꯥ, ꯀꯩꯃꯤ ꯊꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯊꯥꯔꯛꯑꯣ. ꯊꯥꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯊꯥꯔꯛꯑꯣ. ꯊꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯃꯇꯦꯡ ꯍꯥꯞꯄꯤꯅꯣꯅ ꯊꯝꯕꯤꯔꯛꯑꯦ. ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯖꯦꯔꯤꯁꯁꯦ ꯃꯃꯥꯡꯗꯁꯨ ꯀꯃꯦꯟ ꯎꯗ꯭ꯔꯤ. ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯗꯣꯏꯔꯥ, ꯂꯤꯁꯅꯔ ꯑꯅꯧꯕꯔꯥ ꯁꯤꯕꯨ? ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯐꯦꯟ ꯑꯁꯦꯡꯕ ꯑꯣꯏꯔꯒꯗꯤ ꯅꯤꯌꯣꯝ ꯈꯪꯉꯝꯒꯗꯕ ꯃꯥꯜꯂꯦ. ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯍꯌꯦꯡ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯇꯤꯖꯔ ꯈꯪꯍꯟꯕ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯅꯦ. ꯑꯗꯨꯝ ꯍꯥꯟꯅ ꯃꯌꯥꯝꯅ ꯀꯩꯃꯤ ꯁꯤꯖꯟ 4ꯒꯤ ꯏꯄꯤꯁꯣꯠ 2 ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯛꯇꯣꯏꯅꯣ, ꯅꯠꯇ꯭ꯔꯒ 3 ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯛꯇꯣꯏꯅꯣ ꯀꯥꯏꯅ ꯍꯪꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗꯅ. ꯍꯧꯖꯤꯛ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯁꯤ ꯂꯥꯏꯚ ꯆꯥꯠꯇꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯏꯁꯤꯅꯦꯕ. ꯁꯤ ꯍꯪꯕꯁꯦ ꯈꯪꯅꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯍꯥꯞꯄꯛꯀꯅꯤꯗꯣ ꯈꯪꯅꯕ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯍꯦꯟꯅ ꯌꯦꯡꯅꯤꯡꯅꯕ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯑꯗꯨꯝ ꯇꯤꯖꯔ ꯍꯥꯞꯆꯕꯅꯦꯕ.
ꯃꯗꯩꯗ ꯑꯅꯧꯕ ꯐꯦꯟ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯣꯏꯅ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯇꯤꯖꯔ ꯃꯇꯦꯛ ꯑꯃ ꯍꯌꯦꯡ ꯍꯥꯞꯀꯅꯤ ꯍꯥꯏꯔꯗꯤ ꯉꯁꯤꯒꯨꯝꯕꯗ ꯇꯤꯖꯔ ꯍꯥꯞꯄꯦ ꯍꯥꯏꯕꯁꯦ ꯈꯪꯕꯤꯒꯅꯤꯅ ꯈꯜꯂꯤ ꯇꯣꯏꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯅꯣꯏ ꯀꯩꯃꯤꯁꯤꯗꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯁꯃꯨꯗ꯭ꯔ ꯏꯄꯥꯛꯀꯨꯝꯕꯅꯤ ꯀꯪꯂꯩ ꯆꯦꯅꯦꯜ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯈꯩꯗꯤ ꯀꯩꯃꯤꯁꯦ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯒ ꯊꯝꯖꯒꯦ ꯍꯣꯏ ꯀꯩꯃꯤꯁꯤꯅ ꯁꯤरिꯌꯦꯜ ꯅꯥꯏꯅ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯀꯩꯃꯤꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡ ꯁꯤꯖꯟ ꯅꯥꯏꯔꯒ ꯃꯔꯛꯇ ꯂꯤꯂꯥꯏ ꯑꯃꯨꯛ ꯊꯠꯂꯒ ꯍꯥꯞꯄ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯐꯪꯖꯅꯔꯒ ꯍꯥꯞꯄꯁꯦ ꯁꯤꯒꯤ ꯅꯤꯌꯣꯝꯗ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯀꯩꯃꯤꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯚꯦꯟꯖꯔ ꯃꯨꯛꯕꯥꯡ ꯑꯅ ꯑꯃꯅꯁꯨ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯕꯗꯐꯥꯎꯗ ꯍꯪꯒꯣꯏꯕ ꯃꯆꯤꯟꯒ ꯊꯤꯔꯒ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯛꯄ ꯀꯃꯦꯟ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯍꯣꯏ ꯀꯩꯃꯤꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯌꯦꯡꯕꯤꯔꯨꯅꯨ ꯑꯗꯣꯝꯅ ꯄꯥꯝꯕ ꯂꯤꯂꯥꯏꯁꯨ ꯑꯩꯈꯣꯏꯅ ꯀꯩꯃꯤ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒꯁꯨ ꯀꯩꯃꯤ ꯍꯥꯞꯆꯔꯤ ꯑꯗꯩ ꯂꯤꯂꯥꯏ ꯄꯥꯝꯕꯁꯤꯡꯒꯤꯁꯨ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯂꯤꯂꯥꯏ ꯍꯥꯞꯄꯤ ꯂꯤꯂꯥꯏ ꯄꯥꯝꯕ ꯀꯩꯃꯤ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯐꯦꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇꯅꯦꯅ ꯈꯟꯖꯔꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯑꯅꯤꯃꯛꯀꯤ ꯄꯦꯟꯅꯕ ꯑꯄꯥꯝꯕ ꯑꯅꯤꯃꯛꯇꯨꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯂꯤꯂꯥꯏ ꯇꯣꯛꯈ꯭ꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯗꯨꯁꯨ ꯑꯩꯈꯣই ꯇꯣꯛꯆꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤꯁꯦ ꯑꯩꯈꯣꯏ ꯚꯣꯠ ꯇꯧꯋꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯃꯌꯥꯝ ꯎꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯎꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯚꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ 80%ꯗꯤ ꯀꯩꯃꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯃꯤꯕ ꯀꯩꯃꯤꯅ ꯍꯦꯟꯅ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯃꯤ ꯁꯤꯖꯟ 4ꯁꯦ ꯄꯨꯊꯣꯛꯆꯕꯅꯤ ꯑꯗꯨꯕꯨ 20% ꯑꯃ ꯀꯩꯃꯤ ꯄꯥꯝꯗꯕ ꯂꯤꯂꯥꯏ ꯄꯥꯝꯕ ꯌꯥꯎꯔꯤꯕꯁꯦ ꯅꯣꯏꯒꯤꯁꯨ ꯁꯣꯏꯕ ꯌꯥꯗꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯟꯅꯤꯀꯣꯅ ꯈꯜꯂꯒ ꯅꯣꯏꯒꯤꯗꯃꯛꯇꯁꯨ ꯂꯤꯂꯥꯏ ꯍꯥꯞꯄꯤꯅꯦꯕ ꯃꯁꯤꯗꯩꯗ ꯀꯃꯦꯟꯁꯤꯗ ꯆꯪꯉꯛꯑꯒ ꯅꯋꯥ ꯂꯧꯗꯦ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯆꯤꯟ ꯊꯤꯔꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯁꯥꯎꯔꯛꯏꯁꯦ ꯀꯩꯒꯨꯝꯕ ꯁꯨꯡꯋꯥ ꯋꯥꯗꯅ ꯑꯩꯈꯣꯏꯅ ꯄꯪꯁꯦꯝꯗ ꯁꯦꯝꯕ ꯑꯣꯏꯔꯗꯤ ꯁꯥꯎꯔꯛꯑꯣꯏꯕ ꯌꯥꯝ ꯋꯥꯅ ꯁꯦꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ 24 ꯑꯋꯥꯔꯁꯤꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯟꯗꯤꯅꯦ ꯐꯝꯃꯤꯁꯦ ꯑꯗꯨꯁꯨ ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯁꯤꯗ ꯑꯗꯣꯝꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯉꯥꯡꯕꯤꯔꯛꯄꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯈꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯀꯅꯣꯅ ꯁꯦꯡꯗꯣꯛꯆꯕꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯅꯤꯃꯛ ꯍꯥꯞꯆꯔꯦ ꯑꯄꯥꯝꯕ ꯈꯜꯂꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯃꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯩ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯄꯩꯁꯥ ꯀꯥꯏ ꯈꯜꯂꯒ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯥ ꯄꯩꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯣꯏꯅꯄꯨꯈꯤꯕ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏ ꯍꯣꯏ ꯄꯩꯁꯥ ꯆꯪꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯝꯇ ꯇꯧꯗꯒꯩ ꯁꯤꯗ ꯂꯩꯔꯤꯅꯤ ꯃꯇꯝ ꯃꯥꯡꯉꯤꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯧꯕꯅꯦꯕ ꯃꯦꯖꯣꯔꯤꯇꯤꯁꯦ ꯀꯩꯃꯤꯅ ꯍꯦꯜꯂꯦꯕ ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯌꯨꯖꯔ ꯅꯦꯝꯁꯦ MD ꯍꯨꯁꯦꯟ ꯍꯥꯏꯕ꯭ꯔꯥ ꯍꯥꯏ ꯅꯍꯥꯛ ꯑꯗꯨꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯆꯪꯕꯤꯌꯣ ꯚꯣꯠ ꯇꯧꯕꯅꯦ ꯑꯗꯨꯗ ꯀꯅꯥꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯀꯃꯦꯟꯁꯦ ꯈꯔ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯀꯃꯦꯟ ꯈꯔ ꯀꯥꯟꯈ꯭ꯔꯦ ꯆꯦ ꯗꯥꯏꯂꯣꯛ ꯇꯧꯁꯤ ꯁꯥꯎꯕ ꯐꯔꯣ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯇꯥꯔꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯁꯥꯎꯗꯦ ꯍꯣꯏ ꯇꯧꯊꯣꯛꯁꯤ ꯅꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯉꯛꯏꯁꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯕꯤꯛ ꯐꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯐꯦꯟ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯗꯣ ꯍꯥꯏꯕꯅꯤ ꯑꯩ ꯁꯥꯎꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯕ ꯉꯝꯄꯣꯟꯇꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯍꯣꯏ ꯅꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯑꯄꯥꯝꯕꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯀꯩꯃꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯆꯦ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛ ꯆꯦꯅꯦꯜ ꯑꯥꯔꯠꯁ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯊꯥꯒꯠꯄ ꯋꯥꯍꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯃꯤꯁꯦ ꯃꯤꯅꯠ ꯍꯥꯟꯅꯒꯤ ꯆꯥꯡ
10 ꯅꯠꯇ꯭ꯔꯒ 15 ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯥꯞꯄ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯣꯔꯗꯒꯤ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯕꯨꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯗꯨꯃꯛ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯒꯦ ꯀꯩꯃꯤꯁꯨ ꯅꯨꯡꯉꯥꯏ ꯂꯤꯂꯥꯏꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯕꯕꯤꯅꯤꯁꯅꯥ ꯀꯣꯟꯖꯦꯡꯕꯝ ꯍꯣꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯥꯞꯆꯔꯛꯀꯦ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯣꯅꯝ ꯆꯅꯨ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯍꯣꯏ ꯄꯥꯔꯤ ꯃꯣꯃꯣꯛꯕꯥꯡ ꯑꯩ ꯃꯍꯥꯛꯁꯤꯒꯤ ꯌꯨꯖꯔ ꯅꯦꯝꯁꯤꯁꯨ ꯃꯤꯡꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯀꯃꯦꯟꯁꯨ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯐꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯄꯨꯊꯣꯛꯆꯔꯤꯅꯤ ꯒꯤꯠ ꯅꯝꯕꯣꯜ ꯅꯤꯡꯊꯧꯖꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯌꯥꯏꯐꯔꯦ ꯂꯣꯡ ꯂꯥꯏꯐ ꯄꯨꯄꯨ ꯐꯣꯛ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ ꯌꯦꯡꯅꯤ ꯍꯣꯔꯦꯟ ꯉꯥꯏꯕꯤꯔꯝꯃꯣ ꯇꯣꯝꯊꯤꯟ ꯃꯥꯟꯕ ꯈꯥꯡꯉꯦꯝꯕꯝ ꯆꯦ ꯀꯩ ꯍꯥꯎꯕ ꯌꯥꯎꯍꯜꯂꯛꯑꯣ ꯀꯩ ꯍꯥꯎꯕꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤ ꯁ꯭ꯇꯥꯐ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ 6 ꯈꯛꯇꯅꯦ ꯑꯗ ꯗꯕꯤꯡ ꯑꯥꯔꯇꯤꯁꯇꯤ ꯗꯥ ꯔꯣꯖꯦꯁꯀ ꯑꯩꯒ ꯈꯛꯇꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯇꯣꯞꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣই ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯍꯟꯖꯔꯛꯀꯦ ꯂꯩꯃꯔꯦꯝꯕꯤ ꯁꯥꯎꯒꯠꯀꯅꯨ ꯑꯐꯕꯒ ꯐꯠꯇꯕꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯔꯒ ꯆꯠꯄꯅꯤ ꯂꯩꯃꯔꯦꯝꯕꯤꯅ ꯁꯥꯎꯒꯠꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯊꯧꯕ ꯑꯩ ꯁꯥꯎꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯦꯟꯗꯕꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯕꯅꯦ ꯀꯃꯦꯟ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯊꯤꯅ ꯁꯨꯝ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯁꯨꯝ ꯎꯕꯤꯗꯕ ꯈꯪꯕꯤꯗꯕ ꯂꯤꯁꯅꯔ ꯚꯤꯌꯨꯋꯔꯁ ꯈꯔ ꯌꯥꯎꯔꯛꯑꯦ ꯑꯗꯨꯗꯨꯒꯤ ꯍꯥꯏꯖꯕꯅꯦ ꯑꯩ ꯀꯩꯝꯇ ꯁꯥꯎꯕ ꯂꯩꯖꯗꯦ ꯁꯤꯛꯁꯇꯔ ꯃꯃꯥꯡꯒꯤ ꯁꯤꯖꯟꯗꯅ ꯁꯒꯣꯜꯃꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟꯗꯅ ꯍꯨꯏꯃꯤ ꯑꯣꯏꯔꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ ꯑꯗꯨꯗꯣ ꯄꯨꯟꯁꯤꯕ ꯃꯩꯇꯩ ꯍꯣꯔꯦꯟ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯦ ꯑꯗꯨ ꯍꯨꯏꯃꯤ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝ ꯍꯣꯔꯦꯟꯒꯤ ꯏꯄꯤꯁꯣꯠꯇ ꯈꯪꯉꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯑꯗꯤ ꯋꯥꯔꯤꯗꯨꯒꯤ ꯃꯒꯨꯟ ꯃꯥꯡꯒꯅꯤ ꯍꯣꯔꯦꯟ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒꯀꯃꯥꯏꯅ ꯍꯨꯏꯃꯤ ꯑꯣꯏꯔꯛꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯅꯤ ꯏꯅꯥꯎꯅ ꯄꯥꯕꯤꯕꯗ ꯍꯥꯏꯕꯤꯔꯛꯎ ꯋꯥꯔꯤꯗꯨꯅ ꯄꯣꯊꯥꯖꯩ ꯖꯤꯇꯦꯟ ꯂꯝꯕꯥꯜꯃꯌꯨꯝ ꯁꯤꯛꯁꯇꯔ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯩꯁꯦ ꯗꯥꯏꯂꯣꯛ ꯌꯥꯝꯗꯤ ꯇꯧꯅꯤꯡꯉꯦ ꯑꯗꯣ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯂꯣꯛ ꯍꯧꯖꯤꯛꯁꯦ ꯂꯣꯛ ꯐꯖꯅ ꯊꯨꯡꯉ ꯂꯩꯌꯦꯕ ꯑꯗꯣ ꯑꯩ ꯍꯣꯏ ꯃꯇꯦꯛ ꯑꯃꯗꯤ ꯇꯧꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯛ ꯌꯥꯝ ꯊꯨꯡꯉꯦ ꯑꯩ ꯍꯣꯔꯦꯟ ꯃꯇꯦꯛ ꯑꯃ ꯀꯩꯃꯤ ꯁꯤꯖꯟ ꯏꯄꯤꯁꯣꯠ 4ꯗ ꯂꯥꯛꯀꯗꯕ ꯃꯇꯦꯛ ꯑꯃꯗꯤ ꯇꯧꯒꯦ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯂꯦꯞꯇꯅ ꯊꯥꯕꯤꯔꯛꯀꯅꯤ ꯈꯟꯖꯩ ꯍꯧꯕꯗꯒꯤ ꯇꯥꯖꯔꯤ ꯂꯦꯞꯇꯅ ꯑꯩꯒꯨꯝꯕ ꯀꯌꯥ ꯂꯩ ꯀꯥꯎꯕꯤꯒꯅꯨ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯂꯦꯅꯤꯟ ꯁꯣꯔꯥꯏꯁꯝ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯖꯗꯦ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯃꯌꯥꯝꯒꯤ ꯀꯤꯁꯟ ꯂꯩꯆꯨꯝꯕ ꯁꯤꯁꯇꯔ ꯅꯣꯏ ꯔꯦꯀꯣꯔꯠ ꯇꯧꯔꯤꯕ ꯂꯝꯁꯦ ꯀꯥꯏꯗꯅꯣ ꯅꯝꯕꯣꯜꯗꯅꯤ ꯆꯦꯗꯣ ꯁꯠ ꯁꯠ ꯑꯞꯂꯣꯗ ꯇꯧꯔꯛꯑꯣ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯀꯩꯆꯤꯡꯂꯥꯏꯗꯤ ꯃꯥꯂꯦꯝꯗꯒꯤ ꯃꯥꯅ ꯏꯀꯟ ꯀꯜꯂꯤꯅꯦ ꯃꯥ ꯃꯩꯗ ꯇꯥꯈꯤꯕꯗꯨ ꯃꯩ ꯉꯥꯛꯇ ꯑꯣꯜꯍꯜꯂꯣ ꯑꯩꯈꯣꯏꯗꯤ ꯐꯨꯜ ꯁꯞꯄꯣꯔट ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯒꯨꯗꯁꯟ ꯀ꯭रिꯌꯦꯁꯟ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯂꯩ ꯑꯩꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯆꯪꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯇꯔ ꯉꯥꯛꯇꯅꯤ ꯈꯪꯖꯩ ꯑꯗꯨꯒ ꯈꯔ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤ ꯌꯥꯝ ꯍꯦꯟꯅ ꯌꯥꯅꯤꯡꯗꯕꯒꯤ ꯅꯠꯇꯕ꯭ꯔꯥ ꯃꯣꯏꯒꯤ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯛꯄꯅꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯀꯃꯦꯟꯗ ꯑꯩꯁꯨ ꯁꯥꯎꯕ ꯅꯠꯇꯦ ꯃꯣꯏꯅ ꯐꯣꯡꯗꯣꯔꯛꯏꯗꯣ ꯃꯔꯝ ꯁꯤꯈꯩ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯕꯅꯤ ꯏꯆꯦ ꯍꯣꯏꯒꯤ ꯀꯩꯃꯤ ꯑꯃꯗꯤ ꯂꯤꯂꯥꯒꯤ ꯐꯤꯂꯝ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯣꯏ ꯄꯨꯛꯅꯤꯡ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯀꯌꯥꯁꯦ ꯏꯆꯦ ꯍꯣꯏꯒꯤ ꯀꯩꯃꯤ ꯂꯤꯂꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯖꯔꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯏꯆꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯈꯔ
ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯈꯔ ꯁꯥꯡꯅ ꯀꯪꯂꯩꯄꯥꯛ ꯆꯦꯅꯦꯜ ꯑꯥꯔꯠꯁ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯃꯤꯁꯦ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ ꯀꯥꯏꯅ ꯄꯪꯁꯦꯝꯗ ꯁꯦꯝꯃꯒ ꯊꯥꯕ ꯋꯥꯔꯤ ꯑꯣꯏꯗꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯑꯍꯟꯁꯨ ꯑꯉꯥꯡꯁꯨ ꯑꯗꯩꯗꯤ ꯋꯥꯔꯤꯁꯤꯗꯒꯤ ꯃꯣꯔꯦꯜ ꯑꯣꯏꯕ ꯂꯧꯁꯤꯟꯕ ꯌꯥꯕ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯒꯤꯅ ꯑꯩꯈꯣꯏ ꯄꯨꯕꯣꯛ ꯇꯤꯚꯤꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯌꯥꯝ ꯀꯣꯛ ꯊꯥꯗꯔꯒ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯏꯖꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯂꯤꯂꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯦ ꯁꯦꯅꯤꯌꯔ ꯔꯥꯏꯇꯔ ꯑꯃꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯛꯄ ꯋꯥꯔꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯃꯣꯔꯦꯜꯁꯤꯡꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯁꯟꯕꯤꯔꯣ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯈꯩ ꯀꯩꯃꯤ ꯊꯥꯖꯤꯜꯂꯒ ꯋꯥꯈꯜ ꯇꯥꯍꯜꯂꯣ ꯈꯜꯂꯤꯕꯅꯦ ꯃꯗꯨ ꯀꯩꯃꯤ ꯈꯣꯟꯖꯦꯜ ꯁꯥꯕꯗꯨ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯥꯖꯒꯦ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯦ ꯃꯊꯪꯗ ꯇꯥꯍꯟꯖꯔꯛꯀꯦ ꯇꯦꯕꯤꯁꯅꯥ ꯃꯥꯏꯕꯝ ꯄꯨꯕꯣꯛꯐꯣꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩ ꯈꯅꯥꯎꯁꯤꯁꯨ ꯂꯣꯛ ꯊꯨꯡꯕꯒ ꯌꯥꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯨꯡꯁꯤꯡꯅ ꯆꯤꯆꯦꯁꯤꯡꯅ ꯂꯩꯔꯛꯇꯅ ꯍꯣꯏ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯗꯨꯝ ꯂꯩꯖꯒꯦ ꯗꯥ ꯔꯣꯖꯦꯁꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯆꯦ ꯁꯣꯅꯝ ꯗꯥ ꯔꯣꯖꯦꯁꯇꯣ ꯑꯁꯤꯗ ꯀꯩꯃꯤ ꯁꯦꯝꯃꯤꯌꯦ ꯅꯠꯇꯦ ꯗꯤꯕꯦꯠ ꯌꯥꯎꯕꯩꯅꯦ ꯈꯣꯟꯖꯦꯜ ꯌꯥꯗ꯭ꯔꯤꯗꯣ ꯑꯩꯗꯣ ꯂꯣꯛ ꯊꯨꯡꯕꯒꯤꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯂꯣꯛ ꯊꯨꯡꯉꯒ ꯂꯩꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯀꯩꯃꯤ ꯄꯨꯡ ꯀꯌꯥꯗ ꯍꯥꯞꯄꯛꯀꯗꯣꯏꯅꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯍꯥꯟꯅ ꯍꯥꯞꯄ ꯃꯇꯝ 9:05ꯗꯣ ꯑꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯂꯤꯂꯥꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯋꯥꯔꯤꯒꯤ ꯏꯄꯤꯁꯣꯠ ꯑꯃ ꯑꯅꯤꯗꯪ ꯌꯦꯡꯕꯗ ꯉꯥꯏꯔꯤꯕꯒꯤ ꯋꯥꯔꯤꯁꯤꯒꯤ ꯃꯒꯨꯟ ꯈꯪꯗꯕꯒꯤ ꯂꯤꯂꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯀꯩꯃꯤꯁꯤꯅ ꯀꯨꯏꯅ ꯌꯦꯡꯉꯛꯄꯒꯤ ꯑꯗꯣ ꯂꯤꯂꯥꯁꯤꯁꯨ ꯐꯖꯅ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯥꯁꯨ ꯋꯥꯔꯤ ꯌꯥꯝ ꯐꯖꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯂꯤꯂꯥꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯂꯤꯂꯥꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯅꯕ ꯔꯦꯗꯤꯗ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯀꯩꯃꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯤꯂꯥꯏꯁꯨ ꯂꯣꯏꯅꯃꯛ ꯍꯦꯛ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯛꯏꯕ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯑꯗꯨꯅ ꯀꯩꯃꯤꯁꯨ ꯂꯤꯂꯥꯏꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯀꯩꯃꯤ ꯁꯤꯖꯟ 4 ꯍꯣꯔꯦꯟ ꯑꯞꯂꯣꯗ ꯇꯧꯔꯛꯇꯣꯏꯔꯥ ꯉꯁꯤ ꯍꯣꯔꯦꯟꯗꯒꯤ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯍꯧꯔꯗꯕꯅꯦ ꯂꯤꯂꯥꯏꯁꯨ ꯐꯖꯩ ꯀꯩꯃꯤꯁꯨ ꯀꯔꯝꯕ ꯌꯦꯡꯗꯣꯏꯅꯣ ꯀꯣꯛꯀ ꯎꯔꯨ ꯉꯥꯎꯔꯤ ꯑꯄꯥꯝꯕꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯊꯣꯏꯕꯤꯁꯅꯥ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯦꯡꯉꯣ ꯅꯣꯡꯃꯗ ꯑꯅꯤꯃꯛ ꯍꯥꯞꯆꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯂꯤꯂꯥꯏꯗꯤ ꯋꯤꯛ ꯑꯃꯗ ꯁꯇꯔꯗꯦ ꯅꯨꯃꯤꯠ ꯈꯛꯇꯅꯦꯕ ꯍꯥꯞꯇꯣꯏꯁꯦ ꯑꯗꯨꯅ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯦꯡꯉꯣ ꯀꯪꯂꯩꯄꯥꯛ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯅꯕ ꯅꯧꯄꯥꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯇꯨꯡꯗꯁꯨ ꯏꯆꯦ ꯋꯥꯔꯤ ꯀꯌꯥ ꯈꯣꯝꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯀꯩꯃꯤ ꯂꯤꯂꯥꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯋꯥꯔꯤ ꯁꯦꯝꯕꯤꯔꯤꯕ ꯏꯌꯥꯝꯕ ꯀꯀꯥ ꯑꯃꯗꯤ ꯏꯆꯦ ꯍꯣꯏꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯀꯪꯂꯩꯄꯥꯛ ꯆꯦꯅꯦꯜ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯩꯈꯣꯏ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯒꯦ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯁꯨ ꯊꯨꯡꯍꯟꯖꯒꯦ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯨꯡ ꯀꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯌꯦꯡꯗꯣꯏꯅꯤ ꯏꯆꯦ ꯑꯗꯨꯅꯤꯗꯅ
ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯈꯣꯏ ꯕꯕꯨꯐꯣꯛ ꯇꯤꯚꯤꯅ ꯍꯥꯞꯄꯛꯄ ꯀꯟꯇꯦꯟ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯗꯤ ꯕꯕꯨꯐꯣꯛ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯂꯣꯏꯅ ꯌꯦꯡꯉꯤ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯂꯤꯂꯥꯏꯁꯨ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯄꯥꯔꯤ ꯃꯣꯃꯣꯛꯕꯥꯡ ꯍꯣꯏ ꯑꯗꯨꯅꯤ ꯂꯤꯂꯥꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯋꯥꯔꯤꯗꯣ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯕꯒꯤꯅꯦꯕ ꯏꯄꯤꯁꯣꯠ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ 4-5 ꯁꯨꯔꯛꯄ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ ꯑꯗꯨꯁꯨ ꯀꯩꯃꯤꯁꯦ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯋꯥꯅ ꯉꯥꯏꯖꯔꯤ ꯂꯤꯂꯥꯏꯁꯨ ꯅꯥꯎꯕ ꯌꯨꯝꯅꯥꯝ ꯀꯩꯃꯤꯁꯦ ꯍꯣꯔꯦꯟ ꯍꯥꯞꯄꯛꯀꯅꯤ ꯁꯤꯖꯟ 4ꯒꯤ ꯏꯄꯤꯁꯣꯠ 1 ꯍꯣꯔꯦꯟ ꯂꯥꯛꯑꯅꯤ ꯂꯤꯂꯥꯏꯅ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯆꯦ ꯁꯣꯅꯝ ꯆꯦꯅ ꯄꯥꯝꯕ ꯋꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯏꯊꯤꯜꯗꯨꯗꯤ ꯍꯦꯔꯣꯏꯟ ꯏꯊꯤꯜꯗꯨꯒꯤ ꯍꯦꯔꯣꯏꯅꯤ ꯂꯥꯛꯑꯦ ꯍꯣꯏ ꯍꯣꯏ ꯍꯦꯔꯣꯏꯟ ꯌꯥꯎꯔꯛꯑꯦ ꯁꯤꯗ ꯀꯩꯃꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤꯖꯟ 1-2 ꯑꯗꯨꯋꯥꯏ ꯐꯥꯎꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯩ ꯑꯗꯣ ꯁꯨꯝ ꯂꯣꯏꯔꯛꯄꯗ ꯋꯥꯔꯤꯁꯦ ꯀꯌꯥ ꯐꯖꯔꯛꯇꯦ ꯂꯣꯏꯔꯛꯄꯗꯁꯨ ꯑꯗꯨꯝ ꯐꯖꯍꯟꯁꯤꯀꯣ ꯁꯤꯛꯁꯇꯔ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨم ꯐꯖꯅꯕ ꯍꯣꯠꯅꯔꯤ ꯃꯍꯥꯎ ꯑꯃꯃꯝꯅꯦ ꯁꯤꯖꯟ 1ꯗ ꯐꯪꯈꯤꯕ ꯃꯍꯥꯎꯅ ꯑꯃ 2ꯗ ꯐꯪꯈꯤꯕ ꯃꯍꯥꯎꯅ ꯑꯃ 3-4 ꯁꯤꯖꯟ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯇꯣꯡꯉꯥꯜꯂꯛꯀꯅꯤ ꯋꯥꯔꯤ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯖꯟꯗ ꯐꯪꯉꯤꯕ ꯃꯍꯥꯎ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯄꯥꯝꯕ ꯃꯑꯣꯡꯗꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯅꯦꯄꯣꯂꯤꯌꯟ ꯂꯣꯡꯖꯝ ꯊꯥꯒꯠꯆꯔꯤ ꯎꯔꯕ ꯆꯦ ꯎꯔꯦ ꯊꯣꯏꯕꯤꯁꯅꯥ ꯅꯥꯎꯕ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯠꯇꯣꯏꯅꯣ ꯄꯨꯡꯁꯦ 8-9 ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦꯀꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕ ꯅꯪꯍꯧꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯀꯩꯃꯤꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯩꯃꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯊꯣꯛꯂꯛꯇꯧ ꯃꯥꯟꯗꯔꯦ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯑꯗꯨꯝ ꯀꯩꯃꯤꯁꯦ ꯂꯦꯞꯇꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯖꯔꯤꯅꯦ ꯀꯩꯃꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯐꯣꯛ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯨꯖꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦ ꯂꯤꯂꯥꯏꯁꯨ ꯈꯤꯇꯪ ꯊꯨꯅ ꯍꯥꯞꯄꯤꯔꯛꯑꯣ ꯂꯤꯂꯥꯏꯁꯦ ꯁꯇꯔꯗꯦꯗ ꯑꯣꯏꯅ ꯍꯥꯞꯄꯛꯀꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯇꯔꯗꯦꯗ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯤ ꯀꯩꯃꯤ ꯏꯄꯤꯁꯣꯠ 2 ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯑꯦ ꯑꯗꯨꯗꯨꯒꯤꯅꯦ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯥꯝ ꯋꯥꯅ ꯀꯩꯃꯤ ꯏꯄꯤꯁꯣꯠ 2 ꯍꯥꯞꯄꯝꯃꯦ ꯍꯞꯇꯥ ꯑꯃꯗ ꯑꯗꯩ ꯑꯃꯇꯪꯒ ꯍꯥꯞꯄꯝꯃꯤꯅꯦ ꯋꯥꯅ ꯁꯨꯝ ꯍꯣꯠꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯃꯤ ꯏꯄꯤꯁꯣꯠ 2 ꯂꯤꯂꯥꯏ 1 ꯍꯥꯞꯄ ꯉꯝꯃꯤꯕꯅꯦꯕ ꯆꯤꯡꯁꯦꯜ ꯆꯅꯨ ꯍꯥꯏ ꯂꯤꯂꯥꯏꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯐꯖꯅ ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯣꯏ ꯂꯤꯂꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯆꯦ ꯁꯣꯅꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤꯅꯦ ꯆꯤꯡꯁꯦꯜꯅ ꯑꯃꯃꯨꯛ ꯂꯥꯛꯑꯦꯅꯦ ꯁꯨꯁꯃꯤꯇꯥ ꯕꯣꯔꯣ ꯍꯜꯂꯣ ꯍꯥꯏ ꯍꯣꯔꯦꯟꯗꯤ ꯃꯌꯥꯝ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯅꯤ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯄꯥꯝꯕꯗꯨ ꯅꯤꯡꯕ ꯊꯨꯡꯉꯅꯤ
ꯆꯨꯝꯃꯤ ꯌꯥꯝꯅ ꯋꯥꯅ ꯋꯥꯔꯤ ꯑꯃ ꯆꯨꯝꯃꯤ ꯌꯥꯝꯅ ꯋꯥꯔꯤ ꯑꯃ ꯁꯦꯝꯕꯁꯦ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯇꯥꯒꯗꯕꯅꯤ ꯊꯝꯕꯥꯜꯁꯅꯥ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯅꯥ ꯍꯣꯏꯗꯧꯅ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛ ꯚ꯭ꯌꯨꯋꯔꯁ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯗꯤ ꯐꯒꯗꯕꯅꯤ ꯑꯗꯣ ꯑꯅꯝꯕꯅ ꯂꯣꯏ ꯇꯥꯏ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯐꯣꯛ ꯇꯤꯚꯤꯒꯤ ꯚ꯭ꯌꯨꯋꯔꯁ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣই ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯨꯗꯤꯡꯃꯛꯇꯤ ꯑꯗꯨꯝ ꯑꯅꯝꯕꯅ 100%ꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅꯤ ꯈꯛꯇꯅꯤ ꯃꯔꯛꯇ ꯀꯥꯔꯟ ꯄꯨꯔꯛꯄ ꯏꯔꯝꯗ ꯃꯅꯤꯄꯨꯔ ꯑꯩ ꯀꯃꯦꯟ ꯑꯎꯕꯈꯩꯗꯤ ꯑꯗꯨꯝ ꯄꯥꯖꯩ ꯂꯤꯂꯥꯏꯁꯨ ꯅꯨꯡꯉꯥꯏ ꯀꯩꯃꯤꯁꯨ ꯅꯨꯡꯉꯥꯏ ꯀꯔꯝꯕꯅ ꯍꯥꯟꯅ ꯌꯦꯡꯗꯣꯏꯅꯣ ꯈꯪꯗꯔꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯤꯗꯣ ꯅꯦꯄꯣꯂꯤꯌꯟ ꯂꯣꯡꯖꯪ ꯑꯅꯤꯃꯛ ꯌꯦꯡꯕꯤꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯑꯃꯈꯛꯇ ꯌꯦꯡꯗꯣꯏ ꯁꯔꯣ ꯍꯞꯇꯥ ꯑꯝꯗ ꯀꯩꯃꯤ ꯑꯅꯤꯔꯛ ꯌꯦꯡꯊꯣꯛꯄꯤꯔꯣ ꯑꯗꯩꯗꯤ ꯂꯤꯂꯥꯏ ꯑꯃ ꯌꯦꯡꯕꯤꯔꯣ ꯑꯗꯨꯏꯗꯤ ꯕꯨꯕꯣꯛ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯟꯇꯦꯟꯠꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯅꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯅꯅꯤꯃ ꯁꯤꯖꯟꯁꯤꯡꯁꯦ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯇꯣꯉꯥꯟꯍꯟꯁꯤ ꯀꯩꯃꯤꯗ ꯑꯗꯨꯃꯛ ꯕꯦꯁ ꯇꯧꯕꯁꯦ ꯊꯤꯝꯒ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯒ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯏ ꯁꯤꯁꯇꯔ ꯑꯔꯨꯟ ꯀꯨꯃꯥꯔ ꯔꯤꯝꯅꯥꯝ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯁꯤꯖꯟ 1ꯗ ꯀꯩꯃꯤ ꯊꯣꯜꯂꯝꯗꯦ ꯁꯤꯖꯟ 2 ꯐꯥꯎꯕ 2ꯗꯒꯤꯔ 3ꯗꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯃꯤ ꯂꯥꯛꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯍꯣꯏ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯆꯦ ꯀꯩꯃꯤꯗꯣ ꯅꯣꯏ ꯍꯥꯟꯅ ꯌꯦꯡꯊꯣꯛꯈꯤꯅꯨ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯁꯦ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯁꯇꯔ ꯀꯩꯃꯤꯒꯤ ꯋꯥꯔꯤꯗ ꯏꯁꯤꯡ ꯆꯥꯎꯕ ꯀꯩ ꯂꯥꯛꯄꯅ ꯍꯥꯠꯇꯣꯛꯈꯤꯕꯗꯣ ꯃꯊꯪꯗꯤ ꯍꯤꯡꯒꯗ꯭ꯔꯣ ꯃꯗꯨ ꯈꯟꯕꯗ ꯇꯨꯝꯕꯒ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯕꯒ ꯀꯩꯃꯤ ꯍꯟꯖꯤꯟ ꯌꯦꯡꯉꯤꯕꯅꯤ ꯌꯦꯡꯉꯁꯤ ꯏꯁꯤꯡ ꯆꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯍꯤꯡꯉꯒ ꯂꯩꯔꯦ Hi Sonam, RT Ningthaujam, hello. ꯀꯩꯃꯤ ꯁꯤꯖꯟ 5 ꯐꯥꯎꯕ ꯊꯣꯛꯂꯛꯈꯤꯒꯗ꯭ꯔꯥ ꯍꯣꯏ ꯅꯦꯄꯣꯂꯤꯌꯟ ꯂꯣꯡꯖꯝ ꯑꯩꯈꯣꯏ ꯁꯤꯖꯟ 5 ꯂꯥꯛꯈꯤꯅꯤ ꯊꯣꯛꯂꯛꯈꯤꯅꯤ ꯍꯣꯔꯦꯟ ꯊꯥꯒꯠꯂꯛꯇꯣꯏꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯥꯒꯠꯄ ꯃꯇꯝꯗꯣ ꯄꯨꯡ 8 9 ꯁ꯭ꯋꯥꯏꯗ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯐꯖꯕ ꯀꯃꯦꯟ ꯉꯥꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯅꯨꯡꯉꯥꯏꯕ ꯑꯗꯣꯝꯒꯤ ꯃꯣꯠꯁꯤꯡꯗꯣ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯣꯔꯦꯟꯒꯤ ꯀꯩꯃꯤ ꯁꯤꯖꯟ 4ꯒꯤ ꯏꯄꯤꯁꯣꯗ 1 ꯁꯤꯗ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯂꯤꯂꯥꯏꯒꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯌꯦꯡꯕꯩ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯕ ꯍꯣꯏ ꯄꯥꯔꯤ ꯃꯣꯃꯣꯕꯥꯡ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯍꯣꯏ ꯃꯨꯟꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯏꯕꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯃꯇꯝꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯀꯩꯃꯤꯗꯒꯤ ꯇꯥꯔꯣꯏꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯐꯣꯛ ꯇꯤꯚꯤꯗ ꯍꯥꯞꯄ ꯌꯥꯒꯅꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯕꯅꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯑꯉꯥꯡ ꯃꯆꯥꯅ ꯏꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯄꯪꯏꯗ ꯏꯁꯟꯕ ꯄꯪꯍꯥꯞꯇ ꯍꯥꯞꯄ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯇꯧꯖꯗꯦ ꯑꯩꯈꯣꯏꯁꯨ ꯈꯜꯂꯒ ꯃꯌꯥꯝꯅ ꯌꯦꯡꯕ ꯌꯥꯕ ꯇꯥꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯍꯥꯞꯆꯕꯅꯦ ꯑꯩꯈꯣꯏꯁꯨ ꯁꯤꯁꯇꯔ ꯍꯣꯏꯅ ꯌꯥꯝ ꯋꯥꯅꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯩꯃꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯏꯍꯟꯒꯅꯨꯀꯣ ꯂꯣꯏꯈ꯭ꯔꯗꯤ ꯑꯩ ꯁꯤꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯀꯩꯃꯤ ꯑꯗꯨꯝ ꯕꯨꯕꯣꯛ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯈꯩ ꯀꯩꯃꯤ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯏꯆꯦ ꯀꯩꯃꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯍꯣꯔꯦꯟ ꯑꯋꯥꯕ ꯀꯣꯛꯍꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯣ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯁꯤꯗꯤ ꯑꯩꯅ
ꯑꯎꯕꯈꯩ ꯑꯗꯨꯝ ꯑꯅꯝꯕꯅ ꯂꯣꯏꯅ ꯄꯥꯊꯣꯛꯆꯕꯅꯤ ꯑꯩ ꯀꯃꯦꯟ ꯆꯤꯊꯔꯝꯒꯗꯕ ꯃꯥꯟꯗꯦ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯐ ꯌꯥꯎꯅꯤ ꯂꯥꯏꯐ ꯑꯗꯨꯝ ꯌꯥꯎꯁꯤ ꯂꯥꯏꯐ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯇꯥꯈ꯭ꯔꯕꯅꯤꯅ ꯀꯩꯃꯤꯁꯦ ꯍꯩꯅꯕꯤ ꯑꯣꯏꯅ ꯑꯣꯏꯔꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯦ ꯌꯥꯝꯅ ꯁꯥꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯄꯨꯕꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯏꯪꯍꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯆꯦ ꯈꯣꯏ ꯗꯗꯥ ꯈꯣꯏ ꯀꯀꯥ ꯈꯣꯏꯕꯨ ꯍꯣꯏ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯣꯏ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯣꯊꯥꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯏꯪꯉꯕ ꯌꯥꯝꯅ ꯏꯪꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯕꯨ ꯇꯤꯚꯤꯒꯤ ꯋꯥꯔꯤꯅ ꯃꯌꯥꯝꯒꯤ ꯏꯪꯕꯗꯣ ꯐꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯀꯩ ꯆꯤꯡꯂꯥꯒꯤ ꯕꯣꯏ ꯁꯥꯔꯤꯕ ꯃꯤꯁꯦ ꯐꯔꯝꯗꯧ ꯃꯥꯟꯗꯦ ꯃꯥ ꯀꯩ ꯆꯤꯡꯂꯥꯏ ꯕꯤꯂꯤꯌꯟ ꯁꯥꯖꯈꯤꯕ ꯋꯥꯅꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯐꯕꯅꯦꯍꯦ ꯕꯕꯥꯏ ꯆꯦ ꯁꯣꯅꯝ ꯕꯕꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯇꯧꯁꯦ ꯑꯗꯨꯒ ꯀꯩꯃꯤ ꯁꯤꯖꯟ 4ꯒꯤ ꯏꯄꯤꯁꯣꯠ 1 ꯍꯣꯔꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯅꯦꯄꯣꯂꯤꯌꯟ ꯅꯣꯡꯖꯝ ꯕꯕꯥꯏ ꯆꯦ ꯁꯣꯅꯝ ꯕꯕꯥꯏ